Isingani kuntareta Pangthoklaba Yai Haina Panariba Manipur Legislative Assembly Meekhal Da Meerep OINABA THOURANGLIBA KUMBI AC Dagi Social Activist SANJOY AHANTHEM KUMBI KENDRA Progressive Farmers Association Gi WAKHAL MANABA Member Chambi ROMNA SOUGATPAGA LOINANA SANJOY AHANTHEM PUNNA THABAK TOUMINNABA YAORAKHRE HAIRI ngasi wangu nauda khongda leiba community hall da pangthokpa achamba thoram amada KUMBI KENDRA Progressive Farmers Association gi member singbu taramna okhi thoramadu da wangang laduna social activist SANJOY AHANTHEM na phongdokhibada handak pangthokadoriba Meekhal asi araiba Meekhal ama oiroi Meekhal asi da leiba ki oiba issue kaya gi bami tagadoribani Meerep oina thorokpa sing miyamna ningthina nainabaga loinana lamdam asigi khallaga karamba Meerep ta vote pigadage haibadu lepa tangai fade haiki अखोई योलादुली मामलेते अखोई संजोय ओइना उबा सिनि अखोई पामदबसी अदुना अखोया एसेंबी दा वांग मंगमदबा मसली वांग ओइ मे अखोई है हाय एसेंबी संत थिंगना मंगमदबा कुंबी केंद्र नथना मणिपुर अखोई चपरकदबा यामनो ममन जानबा सुबह कैंडिडेट्स हो अखोई नमदिन लगा थम मतम नतरे अखोई सासा यान तारगा KUMBI KENDRA Progressive Farmers Association Lomi Mayamna support Taubiba Rajniti Natana Yakuni Sibidana Haki Wakhal Hazabidana support Taubiba Sina Haki Rajniti Kunchata or from Hazay. Yang aja nih kan si Ojek Manipur Pangthoklaba Yai Haina kalau untuk sebuah Vidhan Sabha election aja, Meerep Meekhal aja, irai macam election nanti Manipur niam na masih gumlawa election aja, vote ya pihak candidate, nanti ka vote kadri ba MLA sih, nanti vote kadri kan, aja ekoi gila election na bagi, tahu kan tu election aja niam ekoi gila bukan ni, masih Manipur mai cakul loidri, sih gumlawa Manipur ki mai hau na cai ba Manipur ki, wathok pun bagai sinana ba illegal immigrant ki wathok sinana ba aigwa hoji ki cham na bai adad sing tam khai ta da lai ri wathok sinana ba wathok mayam mai ko ta tan laga lai wathok mayam se loisinana ba gi masi